Islam the Nikah Amasung Talaaq. Islami Shariat Nikah Niyamgi matung inna agreement yana che makhal aman. Nikah nupa amasung nupigi marakta thajanabagi matung inna yanaba haibasi Shariat ki matung inna Shariat ki oibau chatna pathap aman. Masida khongda minarga nupa ama nupi ama punsi chuppagi Nikah ge pandam singadu fangnabagi Yumbal marida punsilli. Izab amasung kabulgi wahai anina. Khandan amasung miyoi anigi marakta. Tatna thanaba yadraba punsigi mamalayiraba. Marigi yumfam oi. Nupigi mahar pitoktriba fawba. Nupagi mathakta singdoktaba yadraba landwan ama oina adum laygani. Mahar pitokpagi maramda Quran amasung Rasool gi sunnat hadistagi akan hukum lay. Islami Shariat ki matung inna nikah tobagi maksad pandam hakchang nungai ba fangba khaknatte. Toigum masung ahan bada nikah tobagi pandam lamchat chumba. Pukning amasung hakchang bu fattaba aran ba thabak singdagi ngak sianban. Maram maduna Quran da nikah bu ehsan haina kauri ban. Masigi arthadi family lanban haibadi Nikah gi marina matu mawa animaki pukning wakhal lamchat mapung fana ngak sen bangame. Masina mi adugi pukning wakhal laytaba thawai nungaiba amasung imung adugi afava saktam ama purak amasung afava samaj ama semgat bangame. Nikah gi ani suba pandam. Nupa amasung nupi gi marakta indri khaktagi nattanaw makhoi anigi damak Nungsiba pamunaba amasung thajanabagi yumfam oihalle. Ahum subada. Nikah gi yamna maru oiba pandam singi manungda amma haiba tarabade. Masidagi charol surol taraknaba amasung afaba chayok nawyok tawduna mating layba afaba samajama sengbatpa ngamnabagi maram oi. Nupa nupi marakta amana amagi hak ada tawnaduna fazaba mawongda yum panaminaduna harauta yamna layminnadabagi Islamna fazaba pautak piri. Islami yumbalongi kanunda nikah agreement Quran gi wahida misake galiz hai masi yanaba amagi makhada wasak wadaga loinana maikei anidagi achetpa firep amaga loinana thajanabagi makha pona yanaba adugu misake galiz kawe. Karigumba makhoi anigi marakta khatna chainaba yanadaba thoknabadi yariba makhai yasinna hannaba hotnagani. Yanadaba khudimak yasinnanabagi oi thokpa lay. Karigumba nakal animakta afaba puksil sielaba masung sandainaba hotnariba sing adubu yasinnaba masung sandaibagi apaambada layrabadi. Surani sagi ayat kontra mangadi yauriba karigumba nakhoina matu mawagi marida fatanungda thokpa yabagi chingnaba layrabadi. Nuparamdagi mi amal hakim semlaga tai sinnanabu hotnarabadi. Allah Ta'ala na makhoibu yasinnabagi lambi hangdok pigari. Allah Ta'ala di khangbi tabiba mapuni. Islami Shariat Talaaq Nikah ga mari laynaba agreement muaida thabak thoram khudingmak kairak labal hotnaba khudingmak yarak trabal mawa matugi marida samjinnaba sukya yararoidaba matamda pangthokadaba thabakni. Nikah samaj gi oiba thabak amani madubu loisinanaba thabak haibadi talaaq su samaj gi oiba thabak ama oifam thoki. Mapuroibagi tawningbata tawba yaba hak oifam thokte. Islami Shariat talaaq ki niyam su miyoibagi mapoki oiba apaambaga fitrat chanana thambiram lay. Shariat ki apaambadi mapuroibabu talaaq pihandanaba hotnagadabani. Haizgi matamda talaaq piba haram nay. Talaaq bu fagi tawba yade. Maram aduna fukaha singna talaaq sunnat ki matung ina pihanningi amasung talaaq ke bedaat pu paamna lawde.
Talaaq-e Sunnah-kisu Fukahana Talaaq-e Ahsan amasung Talaaq-e Hasan-gi niyam takpiri. Mubah oiba potsingi manungdagi khwaidagi fattaba potsak oiriba Talaaq-pusu Nabi alayhi salam na takpirambagi matung inna khwaidagi faba natraga khara faba mawongda pifam thoki. Haibadi famdinnariba amasung masa sengna leiringeda piba talaq khwaidagi faba talaqni. Ani subada khara faba talaq nupigi masa senglingay matam ahumda talaq amamam piduna ahum suhanba. Ahum subada bid'at oiba talaq nupigi haksang sengba matam amada amuktada talaq ahum piba. Haiz natraga famdinnarbagi tungda sunnat oiba talaq makhal ani haibadi masa senglak matang ahumda talaq pirabadi chaurangna tha ahumgi tanja asida nakal animag hanthaba nairakani. Ingna tapna wakal khanthaba ngambagi tanja fangani. Amasung yum kaigadaba kaya kanba ngamgani. Khudam oina Pakistan, Bangladesh, Malaysia, Indonesia amasung Arab leibaksingda masiga mari leinana kanun semdana chatnakre. Muslim leibak kaya mukta ahanba nupi leina anisuba nupi ama thige hairabadi adalat wayal sangi ayaba loba tangaifadi. Madugi sarta singdi asini ahanbada nupaga haktinnaba ngamdraba nupi oiraba. Anisubada karigumba anaba amadagi masa adu karigumba amata tauba ngamdraba natraga layengba ngamdraba anaba ama oiraba. Ahum subada angang pokpugi sakti leitraba. Mari subada nupa aduna anisuba nupi ama thidringayda ahanba nupi adubu yahanba. Manga subada adalat wayal sangbu thazahangani nupi sing amasung macha singi achangba kharas khudingmak puba ngamgani. Taruk subada pumnamak asi tawrabagi tungda nupi luanba yagani haiba kanun semduna chatnakhay. Aikhoiga lamdam Manipurgumba mafum asida leiriba Manipuri Muslim ichil inaw singda Nikah Talaaq-e magun leiriba chawarba thoramasi laina amasung komna pangthoknari. Ahallaman khangna thiza haizabagi chatnabi suklai leisilaktre. Gairigi matau tamlaga lan mari leinaraga chenba chongba. Wathok wayamba police court fawba yownaba nakal animak angam tanabada haram halal khangdana lupa paisa manghanba pungningda tharum taunaraga kaina toina. Maral leijadabi nupimcha kayagi punsi manghanba asumna sariyatna nikah imangi saruk tangkhai amani haina takpiriba chawarba ibadat amasung mukadas oiraba mari khandan anigi nungsinafum thokpa mari asibu irai laina karisu leitaba maram amadagi achauba isu oihallaga Allah amasung Rasool sallallahu alaihi wasallam na khwaidagi fatwa posakni haina takpiram laba talaqpu hekta haidokpa ngangthokpa adusu amukki khothada loinaba bid'at amasung haram oiba mawongda talaq ahum pithokpa masibu afaba Musliman amagi lamchatni haigadoribra. Sarasariyatpu khongawnaba thawai usittabagi khudam nattabra. Allah Ta'ala na pumnumakum masidagi kanbisanu. Khara leiraga ningamdaba laknare aduga hanjinnaba yanaba makhal mathelgi oida padaba sasinaba wari kaya pangli da lira ulmaye hakni muftiyani singi manakta yahannaba hotnaba kayani. Mathang amuk dunya Apaambada kanagumgi manakta chatlaga Apaambada thungnaba hotnai. Punggangi mafum kharadi laikai khudingi talaqi wathok yamna thenglazai. Mafum khardana aupot amasung gari na chingba piraktabagi iman wali nupi macha kayagi punsibu otpi naibiraga masagi leisha punsibu lut tawba loiraga talaqi certificate piraga mayumda maraibak thina halakpa kayani. Mawong asumna masiga chap manaba mawongda nupi mapamgi maikaidagi nupa macha adu sel paide laire haiduna nikah leina nampuda lawthok piraga ina kera khunba nupa amada hektamak yon thokpa ngamme. Aduga jina oiba haramgi yumbal pal halli laikai adugi akhang ahi ulmasing kari tawduna leiri haiba Allah tana khangi. Asigumba tawhaidaba haram oiraba Islam na yadaba Allah amasung Rasool na S.A.W.gi dunya akhirat
barbaad oigdaba asigumba aranba asoiba mayam amana ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯄꯨꯝꯃꯥꯡ ꯃꯥꯡꯍꯜꯂꯤ꯫ ꯑꯔꯣꯏꯕꯗ ꯅꯨꯡꯁꯤꯖꯔꯕ ꯏꯁꯂꯥꯃꯤ ꯚꯥꯏꯁꯤꯡ, ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯣꯕꯥ ꯇꯧꯃꯤꯟꯅꯔꯁꯤ꯫ ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯗꯅꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯍꯥꯏꯖꯈ꯭ꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯃꯨꯁꯜꯃꯥꯟ ꯚꯥꯏ ꯕꯍꯟ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯕꯤꯗꯨꯅ ꯃꯈꯣꯏꯕꯨꯁꯨ ꯈꯪꯍꯟꯕꯤꯌꯨ꯫ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫